Meoi ba ikhoisu siba naiba jiba singi manung chalibani. Adabu jiba khudingi siba gi maram tongan tongan le. Magi matam yaudana khangu thakta punsi pikhamna khibasu yaudaba natte. Atai jiba sing nakalamada thamkhrasi. Meoi ba kauba apen ba naidraba ikhoida amuk lakse. Afaba karma tauduna magi ishorna tamlamba Meoi bagi sibagi sahigi wangmada punsibasu kayani. Adubu aikhoigi irakta phattaba mayamna amasung aingi thongjingi wangmada ta leiraga penjaba mihat mipun khanna chainaba ikheng tanavata pamjaba nupi obi kayagi ijat namjanam thekpiba asigumpata tawraga penjaba kaya leitabasu natte. Loinana ain amani haiduna thogdok amada asum aran khangda Meoi amabu pha punduna sibagi serak fawo pikhiba aduga asengba fattaba tawriba Meoi kaya aduna hojiksu miyam marak asida hingduna leibasu yauri. Aduna ngasidi asumna Maral leita namjanam thektuna senja thumja akanba singna asonba kaya mabu lana Maral siduna jail de chahi kaya namsinduna thamkhiba. Loinana sibagi serak piduna hatok pikhraba Meoi mari khaki asengba ningba kainingai oiba paudam thamjage. Video asibu pokning sangna asumbabu pamjaba Meoi ama oina na pasikna Taminnashi. Ahanbada George Stinney 1944 gi June gi tarik tara taruk matam asida mahak supnagi sahi tara mari khaktamak ngairi. Namit asida George Stinney South Carolina da electric shear amada Maral gi matung ina high voltage shock tauduna hatkhi. George Stinney bu nupi masa ani masana yada ijat mangalaba matung iron bars sizinaduna tamthina hatlambada senabani haina fajinki. Tamthina hatpa haibabu makhoi gi makok adu saruk mari thokna thogaidun hatlibani. Adubu Stinney police personnel singi pressure dagi masana yajana mihat padu mahakni haina yajaki. Madudagi mahakpu sibagi serak pikhi. Matamdu angauba jati singna amuba jati singbu ot naiba leptriba matamni. Mihat pani hariba angang asina amuba jati orambaga Maral lei natraga leite haina warep nariba juri singduna angauba jati ngakta oibaga Stinney da asuk sauba sibagi serak asi pibada warep nabada supnagi minute tara khaktamak sangkhe. Madugi matung khudam changdam oina nupi masani adubu tamthina hatpada sejinakhiba iron bar adu kilogram 8 lumlame. Adubu lakadariba wafamdi matau karamna 43 kg khaktamak lumba sahi taramari khaktamak ngairiba nupa masa sina nupi masani dubu 9 kg lumba iron bar adu sejinaduna hatpa ngamgadoribano haibasini. George Stinney bu Maral leiri haiduna hatkraba 70 years leiraba matung Maral leiramdre haina rai tarakhi. Ani subada Carlos de Luna in 1983 Carlos pu gas station amada thabak tawbi Wandalops kobi nupi amabu thangna thinduna hatkibagi Maral sekhi. Carlos pu mafam adumaktada karigumba khudam changdam amatta yauda leirami lepami haibagi matagum police na fajinki. Carlos nadi haijakhibani Wandas pu haliba Meoi adu senkre imit makna uhore haina. Adubu police singdunadi Carlos fananabagi yathangdum pirakhe. Mahakpu police station da asumana karino thidoktana phaduna purakhe. Sahi kaya namsinduna thamluraba matung 2006 da The Chicago Tribune newspaper na independent oiba investigation ama chathaki. Maduda Carlos pu Maral leiti haibagi evidence thengnaba ngamki. Maral leitraba defendant Carlos masagi sahi 18 surakpada 1989 gi December gi tang 8 da Texas da hatkhi. Ahum subada Lena Baker. Lena Baker African American amani masa ahumgi mamani. In 1941 Lena Baker
Georgia State farm amada thabak tawri. Farm adugi mapu oiriba white man Ernest Knight na mahakpu apam nungsi pokhi. Ernest na Lena bu kanasu khangloi mafam amada fajinduna mahaki apam nungsi pumba phongdokhi. Lena na nanthoknaba honarkpada Ernest ka yamna kanba khana chainaba thokhi. Tanjaduda Ernest ki masagi nongoi maru kapthorakhi. Adubu Ernest mafam dumaktada sekhi. Adubu nongmai adu kanada kaplibanu haibagi langlan langjin thibadi ngamkhide. Matamduda kusugi oiba racial segregation amuba angoba khetnaba muknaba yamna kaliba matamne. Lena busu George Stinney gum white jets amasung jury sing aduna electric chair da sibagi serak piki. Mahakpu Hatkhiba 63 years later ba matung Lena Maral leiramdre haina lauthorakhi. Loinana mahaki warida yumpham oiduna 2009 da movie amasu true story based movie ama oina phongkhi. Wari asibu tariba nang aigi wakhalna asi yauna war sinade magi imung manungi Meoi singi mafamdadi kari oiramgani. Maramaduna matang sida haijaning badi khudong thiba ma thoktanaba thokpagi chance wangkhalaklaba matam mafam adudagi lapna leibiyo. Crime tawriba tasengna mi hat mi pun jathariba isil nau singsu yariba makai aina masigi thabak asi tawruraba hatluraba matungda masigi fal kari oirakani haibasi hana khanthaminasi. Loinana ain bu khutta paire haiduna asum aran thidokta singnare haiduna mi amabu Meoi amabu sibagi serak piba hekta dandi ama phanganba sisu asumbadi natte. Mari subada Ron Kane. Ron mamanaba mangaga loinana Michigan da leiba mamanaba khara unaba chatlami. Adubu Ron New Mexico da murder case amagidamak fajinki. Tha mari leiraba matung trial chathaki. Rai oina Ronbu masana yadaba Meoi faba ijat manghanba loinana mi hatpagi maralda sibaga pangkhak oiraba serak piki. Rondi masana masabu justice asumba wayelbu setna thajaki. Madudi asumba phangduna ai soidana jail asidagi thadok pirakani haina setna thajaki. Adubu madugi ona tainabada sahi ani makhatana haksang sajil fawba tawba yada numit ke mangal fangda lenki. In 1976 Ron bu fajinduna sahi ani jail da thamlaba matung mihat paduna siznakhiba khulai phangba ngamkhi. Mapu aduna su crime adubu masana yajirakhi. Asuk wana nungshagi mangal fangda sahi ani lelaba matung Ron thadorakhi. Ron gi makhataba punsi misam kayabu lana maral sibagi batangda praja miyamda awareness piduna hingli. Loinana sibagi serak pibagi mayokta leiba organization amagi director oiri. Lakchaning bamaru iba wafamde khudong thibadagi aikoi lapna leisi isana khudong thiba ama thohaloisi aingi khurji fairiba Meoi singnasu asengba asumba dutang tawbiyu mara leiba dandi pibiyu mara leijadaba misam fajinbiganu.